Roslyn makha tana lupta pau pharoktabana maram oiraga Romario bu lupki custody da kuina thamba yadabanina wakal tahalaba matungda ima ibel amadi club ki silinau sing da khusinakre Romario khoinaijam chahi 18 wahang pahong chatharaba matung chahi mapung phadriba oibana warak watem baga loinana masabu sumthoknabagi tanja ama aroibu oina piraba matungda amuk hanna tawdanaba akanba warning pibaga loinana Laikai maira paibi ima ibel amadi club ki isilinau singda khusinakibani makoi ani gi lanai video adu mobile sempham dagi viral oikibani haina Roslyn na live video da phongdokibagi matung ina mobile sempham gi mioi sing lupna phagatuna wahang pahong chathari aseng ba chumbadu miam da athubada khangan baga loinana mara laiba tarbadi pifam thokpa chairak piragani aseng ba chumbadu miam da athubada khangan baga loinana mara lairamba tarbadi pifam thokpa chairak piragani Pre-Park Pro-gi mingda lana sel khairmba mioi ama lup asina fagat kre. Aina thingkraba lalho lup Pre-Park Pro-gi ming sisinaduna kaithel dagi sel khairmba mioi ama lup asina fagat pangamle hairi. Lalho lup asina faraba mioi adu mutum phibau mayai lekai dagi kharibam nimai chahi nifu apokpa kharibam irabat kawi hairi. Lup asina mahakpu faraba matung Bisnupur district mafam amada paumisingi mamangda puthok matung wakal taminaki hairi. Lup asigi masin chatpa mioi amana phongdorakpagi matung ina mioi asina yum amadagi lupa lakh ahum gi senfam demand torambaga loinana Wangoi Lakshmi Bazar gi dukan humphuma pandagi lupa lising humpu sangwa khongkatlam khi hairi maral gi matung ina lup asina akanba warning piraba matung imung manung gi mioi singda khusinaragani amadi asugumba aranba thabak asi amuk toramlabadi lup asina ngakpi bangam loi haba wafam singsu thamlakhi Imphal East District manungda niyom kaina sajiliba sing masana khangna lauthou Imphal East District manung chana laiba National Highway State Highway Inter Village lambi amadi Turel Khongbal paringda laiba state ki lam khopsinduna sajiliba khudingmak masana khangna chatliba tha sigi 13 phawbugi manungda lauthoknaba khangalakli karigumba lauthokdaba tarbadi mari lainaba authority na takthokpagi thabak chatharagani haina Imphal East District ki DC Khumanthem Dainana thadorakpa cherol amana khangalakli Minister Susindro Makhatana Mahimasing amadi Thaugalon tamnaba cabinet na warep law Khairmba ima sing Sinthibi ima kharana Prime Minister Narendra Modi na Manipur gi matang da wangang de haiba yaning de hairuba Minister Susindro Makhatana Mahimasing amadi Thaugalon tamnaba cabinet na warep lawbiu haina Khairmban kaithel gi ima sing na taksilakli Iramdam asibu kanana bohonariba ima singbu singthana bohonarakpa yaning de mama oibi singda singnarabadi minister oirbasu mioi khudimak awafamda tagani haina Khairmban ima kaithel joint coordinating committee for peace ki convener laisam memana pendaba phongdorakli minister Susindro gi wafam asigi mayokta Khairmban kaithel da jangsin kiba ihauda saruk yakibi el memana phongdokibada khutta chukli pai haiduna myambu hanthana yengba chumloi Lengak chukli pai gadariba si supnatagi chahi manga khaktani Khairmban kaithel joint committee asi yaitong phamdong basingda khuju muju tawduna sel lauthoknaba semkhiba lup nate leiba kanana ba songthorakhiba lupni chahi helaba irang asida committee sina lauriba thodang singa si yenglaga mama oibi singbu kari mateng pangsigi haina khanbagi mahuta hanthana yenglakpa asimak laibak thibani Minister ama oina mahakno phongdokhiba wafam asimak Khairmban kaithel gi ima singna taraina laude wafam asigi mathakta chapchaba phirep lauragani haiki nakal amarom da myamda wahai wata fajadaba ngang saklaga lenga ki maral na thaina bo hotnabana poloida afaba khak oirakloi haina committee sigi ko convener wai ibe yamena phongdorakli Manipur gi rang asigi matang da center na larokliba Khongthang sing apang bai state asigi lengak na uba ngamdrabasu miyam nadi mayek seng na uba phangi khutta chukli pai haiduna miyam da onsilaga chage haiba wakhal thadoksi kumza inglising ani ga amagi jun taraga nipan amadi kumza inglising ani ga kulhumdagi me ahumgi irang sing center gi karamba lenga ki matamda thokibano haiba si miyam pumbna khangi miyam da makhata na onsilaklaba amadi Manipur thukaina bohonaraklabadi kangla da thokiba mama oibi singi phi thongdaba khongjang amuk han halaktuna state amadi center lengak na tawriba khujil tharang sing sabak phalakpa ngamgani hainasu mahakna phongdokhi